Sasheekumar Mangang Sarbu Hamamuktada Taram Nabuksari Loinana Akwegi additional director Singh COVID Hengalakpuda Karasathina Soibelamse Singapore is one. Singapore Gimatanga Russia is another one. Adugimatanga Italy, France, UK, Aduga Netherlands Nachingba Europe awang the label lamsing the susoe United States of America the soe high mayam se Masidate and Saipan Vihiba JN.16 Haktadina Teva. Mahip Mayam Hiragati Mayamna Karinone and Kanvigani COVID se Ahanba Alpha web Kobotokre Alphagi web Unotokrava Matang the Beta Delta Omicron aina thorakre ana hojik Omicron si macham su yam na kokre magi variant si yam khreba ana variant mayam se asina su COVID se hojik so tum thohalleba sida natana RSV ko ba mahik makhalamale manasu respiratory illnesses pneumonia se tum thohalle sida natana Aikoina swine flu haina khangnabudo H1N1 ka haiba virus inasu thohalle adudegi mycoplasma koba bacteria amanasu handeki outbreak si thohalle ado mayam si thoktana sum lejeragasu magi driver mayam si bu hena satlan ba mateng pang hena saukatlan ba mateng pang si world gi mapum Ateda JN.1 koba Omicron gi macha sing thokpa haitara ne pirola koba amagi mok macha thokpa Omicron gi ding masu mane JN.1 haiba variant se masina Singapore da Italy da Russia da di sina drive hengat hale ana India da su masing yamna detect tawdragasu 1% of the diagnosed COVID cases to JN.1 sina oijeragasu test tawdabasu yamna leibanena JN.1 sina maram oidana hengat pra haibase government na attention piba pot amane Aikoigi Manipur ki picture ta lakse ke maram the state amasung global picture di mayamna tung website ta kai ta changhiraga December ke tarik mari ta de hanna ki covid tu adu ki case amakhak detect hoy mayamna di khanbira mane covid si Manipur te nemda ki te ge healthcare professionals in the tumin lake rabraina aikoi tumin lake kite ana December 4 da case amakha detect tawe hospitalized tote masada su symptom thuiduk na leite ma se numit mangani matung da pungtho phadana maya marak ta tenkhre adu degi ekoi asum test tor pusina ngasi bhaw ta chamaga kunthra um pase koi test tore masida hoi pau covid ama bhaw thengnate maram aduna JN.1 sisu aikogi state sidadi lakh 3 haina lobi bata karisu kaite as a director of health services aina huje haijeri sa huje jima aina ngangjeri ba matam sibhaudi JN.1 haibasi aikogi lebak sida euro 3 toigumasung any day Europe yabagi akibadi mare Madugi Maramdi Hojikti India ki southernmost point Oigera, northernmost point Oigera, westernmost point Oigera, Manipur Langpada, Pung Ohum Mari Kuktagi Waneva. Adno Hurengi last flight to Manipur, Europe Yaeva, Adumapo. Observe detect of the Hijabuki Wani. Adegi Manipur rail lambi se koi lakhre rani gaidelu rail station bawtasu rail degi koi atum chang koi ai by road tasu hoje
खरा थिंदोक थिंजेन लेरगसु हफ्ता अमदा मणिपुर दा ट्रक से चवा चात्रुक अदुम चंगे security forces के अदुम यावर एबको हाइब लंबी सिंग असि मथकता अमुक थंगनरिब म्यांमार दा politically unstable ओइब मरमना मोइदगे अखोइद लाकनी ब हाइरक्तना मथंग मथंग चंगकपा मीसिंग लेबनेना east west north south air dagi su koida any moment je n.1 ge kenosi pusal lakpa yai haibusima ai mayam da haijeninge ado aina si hai dan su ibiganu haisima aina thamjeningba aduna de ai londa de hairakkadoine please don't panic haidana aduna mayam da panic ayusina karino adage fear sina kaino alert sina kaino to taksege ko europe yai aduga media sigande ye mase hospital se kaya legande ka haiba chorak knowledge am khangbi ba fear hai tu yora agadi akire da tawduri se adana ekoi kari chau section thorang da lokhasige fear si bhauti thuyuk na kai panic ऐसे यौखरदे एस आई होजे ऑक्सीजन फंगरोय अदगी आई मास्क लेहररोय हिदा लेहररोय बेड फंगरोय अदुना आई डॉक्टर ता हॉस्पिटल दा आईगी प्रेशर पी होके काहन मयाम सिना तोरपा देगे खितंग अतोप नारसु आई कोविड नारजा ला का हाइदना हेंजनना हेल्थ केयर फैसिलिटी दा प्रेशर पीबा share long na bo honarapdo madugi panic to di tobigano haininge maramdi panic asi lagtar bodi public tasu unnecessarily ware masaju pothabam chabam khangre doctor koisu fajana priority piraga layeng dobudu mamakdaba an hogiba web amane da panic oidana admission criteria yung to supang sanda la ko matam da ko ta siang na admit to bo ya ba mi bet phang da na matang kuina leibu yaw na khie ba adu gum batu thok ta na bai ta matta ai koi press na su public na su ai gi staff sing na su khangwi ba chang ye ba yes we should not panic ai si the pathological oi ba ma chakka do ni ko ada aina si pusanjar koi maram se press ki quarters khare de gisu je en dot wan to kom do ri ke noi kari to ri ke si toina hang puse phung ta ma thui ma tung da ga hang koi ha we ba ada aina khanje ba o ai koi si panic lom da nak do re ko ha dan adana yaring khoi di panic si to biganu hai ba si to dana ba ai koi ma होनमिन सी हैबसी हाइनिंग मदुई मरमदी मणिपुर दे यौरत्रि यौरागा सु कोइन लोखल कदोबा सेक्शन थोरांग अयाम लोखल लगा लेरे अमना JN.1 हाइबसी मसी चामना रसेब सिगी महक्सिना मी चामना हलसेबा मी अमा फाना हॉस्पिटलाइजेशन तौरोये हाइबदी mi chani umana nara kanda mi amagu madam hospital da nungsa chor konbo ware natraga ai sumaina chokthare adagi ai kok yamna chike ogot kamkhat pangamdre diarrhea tore haina chingba magi associated symptoms na maram hoitena immediate doctor ge attention darkar lere kani haibusiti mi chani da mukhatta thoyaba se aina haijeun nate ko Singapore ta Italy ta Russia ta even Kerala ta Goa ta susmaina le maramatuna mi chamana bata amma phana hospital de admit to darkar le tabu oiragati adu hana arubu oite yes logani tarama matamda mi adu immune compromised to ba hepatitis नादना लिवर सो अबा किडनी सो अबा हार्ट सो अबा लंग्स दा असोको लेखरबा अदेगे इम्यून कॉम्प्रोमाइज होरबा नाबसिंग स्टेरॉइड चाबन सिंबा मयाम द थोखरगदी
san pongunda Iraq na raga si haibugum kaisu later do ma si diya but taking that Manipur de lay ba mi ayamba masama upana lay haibagi thajaba si thamagadi hoji haiba JN.1 si thoiduk na kiningai oite masi wafam sima ai prajata thamninge ade atopa mana aikoge laibok phaba haigadra Manipur da haukiba first wave second wave third wave sida aikoi si already angkagi matungina aikoi chama leitaradi 90 ji mi mautradi naturally aikoi si infect tawraga natural immunity develop tawkhre aikoi ayam si loina Omicron natraga COVID sina infect tawkhidana koi isada ngakthoknaba shakti se khar yaurabani adudagi amuk vaccine na maram oidana fully vaccinated oidana 48% amasu vaccine na pukhatana koi si protect tawkrabane maram aduna nara abasu khanau dagi makha pangkum kumdadana lungs da nabagi saruk se yam handagani haibasima ai thamjaningba ana aina haijakriba ketang severity da khara handaba hojik changaktriba community da protect tawkraba amasung health department na lokachariba thorang singa sina Manipur da laagasu ka hena mamangai ta koina khangdring ta tawkhiba adugumba control to go situation duty pakla oi haibasima ai haijaninge amuk mayamna haibirani nangna puti haire ada health department noina haihibaga tawthoropaga si khara always khene kari no noina tawri to khangninge aikoi thajage haise hairka ai urso haineba ai sino community de leramagade health department noina to kadai no ai khange haina soina hangakani swagi matangda aina khangjabai khajiktang taksage adong ko masi laktring haisita poinam karta haijage covid se usually covid pu oirasu any infectious disease se masana lakte aikoina chatloga lawrubang haktane ana covid se Manipur da laktarade Manipuri mi yamana mapanda to chatluraga lawrura purakadwene adagi aikoigi swadasu lekai mutai lekai mutai mi longna tarsu aina mi tu de lawru doineba haining bati isana section biba koba pot amati patam leba khilta mafam leba mafam khudimakta si yam maru oi haiba point si mai swaita pusinjarke aduga aikoina hoji pawuda kari section thorang lokhatle haiba simtanga ai mayamda ningsingjage ana hoji Manipur da leiba mi singi marakta valley de leiba aikoi khara amade Manipur ki valley ki wangmata chathukko yadrabanena aikoina chatpa taradi flight ta chatlabanena airport is very important and airport ta koi kari thorang lokhatlike tumtang aina kangjaba khitang aijage aina haisi wat po yarabasu Dr. Roshanna supplement to birkaneng khalle airport sita aikoige medical ki team lere doctor le nurse le technician le kanagumba imphal bau lakpada southern states na haijage ko masi moina de harauroi affected zone dege mi ama flight se kakhalakhraba toimasung flight da ai lai howi koksi haina hairaba natraga loktin puba khotpa tawraktana airlines to authority na detect toraba aduga mana imphal gi airport sita hectare ko matam da koina mase ekoi gi team sina khandu aga mase test na na ba facilities airport le yes it is working adana madele ba doctor nursing da haibiraga immediately koina isolate togani ma isolate toraga ma potha na ba magi kane kai no kadai tegi no kai no hangna na ba ka so koi khaido ga thamjare hairi tu te le helaga doctor sinna ma on the marks pigani
adagi makut masa hamdok pihangani aduga mi hamgot talak hayu tare ko adu yeng biraga testing facility bau doctor no pungne ba puraga test to hala matung da mase mayum da thenba ya ba adu hangna hospitalize to da ba ya bo ti mayum da chakina ba with instruction pirani lam lam du gi DSO aitano officer single adai tu da koina high raga masi monitor to gani hospitalization darkar lere hairgana koina silaga hospital da yohanna to gani adudagi kana um khara de kenta haidok to su yai dana wa lo laga dum lakhi be yai ba sigum yorok ko matan da koina airline sida hai ba kerala degi mi ka to e Maharashtra de mi ka to e Karnataka de ka to e Goa de ka to e hayu haidana koina moi de list ko we ba ado kowi masing asi maki de koi moina pirakpal list phangdri ko ado hek moina si hair ko matamda moigi maming matha se koina loksal laga e thobal dagi yaur e adagi kaksing dagi yaur e impal iski pangai de yaur e khala se ba ado etadi mai magi madu puri ba doctor sing da koina thadok kane ba rok sigum ba lamdagi mi lakhi bani ko adana numit tare ni dagina tara marini bhawdi noi masi surveillance tam wada bani magi masada lai ho tawra ek hol e haibase he hair poga noi chap chawa appropriate action lo khna ba to wada bani have instruction je koi piraga thamme maramaduna airport ge lakpasing se aikoi karam aina manage to gani haiba bawdi lejare adu kayuba matamda kanaumba pukchen yam sengdaba natraga yam thuba kusin kunang thokta ama ni nam thokpadu mati aikoi trial run to dana sida sinan thu eba khangdri banena hoji pawti aikoi gi system si mapung phana ai leire haidana lokjai adana airport gi changakpada 95% de koi thingba ngamgani haibasi ai amasung ai team gi thajajabani dan mayam da susigi comfort se ai pininge adagi de koi land ports aibadi mau adagi imphal gi ISPT kaithen manbi jiri asina chingbuda su koi situation gi matungena sing alert lero haidina pau pigri aduma ku lambi thindok thungjin to baga adage gari si mafam amata da kham da kara choi kham ba leiba maram aduna koi masi system si di lejare adugo wakung ti ai koi hobata khajik ta mapung phadri hobati hawra hawrakane na su ai khale adage mo district headquarters ta Pambiri ba chief medical officers in the office the Pambiri ba district surveillance officers in le moi da team identify to halle kari to goto buno report kar main thani kana ibhok to gani asa kar main sinani lamdu de leiba nurse kar main sinari lamdu bu kolipa primary health center sub center urban health centers in the Doctor Singh Karmaina effectively sinani report longi haibuna singsu aikoi already meeting anirak tawdana makoi da pau pizakre hojik lakadori reporti aikoi gi beli sigiti aikoi khazana type wena thamjare na lawe northern district western district ayam makoi control tawren lawe adumako Churachandpur se aikoi da Mizoram Lumdagi Changakpa yaba freely change the Mizoram city outbreak lay had an highway of state oitaba aduga missing the yanarate however pass web second web third web today Mizoram sina equity yam henaswe Mizoram gi gamena mi pairam guneva missing su yam the nina Maramaduna Mizoram Romdagi Pazana check Toraga Hide to Virakani and the Tazi Adana Mizoram the Kari action locally have say
SMD Dr. Somorjit ne Dr. Roshan ne Dr. Bharati ne moigi timna soidana paulo bi khotpi ba tawrakani haina khanjai maram aduna aikoi surveillance ki part kamaina changal arkoi dagi haisita aikoi hoji makidi I am satisfied mayami di khangdra ai makti changa su aikoi na control tobungam da mong da laoi changa su koi khangani haibusima ai thajai adadagi ti mayamna haibirani pare ngasi bhaugi nang wangangi nonini gi wamang da chang hibu leramadi moi du test tongna na nang kari tawre kamai tawre haibusi hangwirangani ada haujiki JN.1 hairise anova strain oijarasu magi ukok magi lakhumdi omicron neba ana omicron haibusi aikoi da phangiba RAT test kit haibusi no dum tawuda detect tawe tawuda di test tawdoriba doctor sina khajitang khangwiba change maunda S drop T drop P drop kaina kharleye ado hariba mayamdu khangwiragadi Manipur da leriba khulai reagent sing Manipur da leriba RT-PCR machine singna detect tawraga o sigi JN.1 oiba yai haibusi chorakpa makhang confirmation gi damakta de aikoina Pune da leba National Institute of Virology da thagani natraga Manipur ki oina designate tawraiba Kolkata da Kalyani ana center male aduda tum thani free da thagani matami matungina aikoina kaya yamna thani kamai tawni lepani moi da thakhra matungda moi gi test processing tawuda nini gumba change adadagi humni gumba su aikoina thabada noma ma changrati numi humni gumba changani adugi matungda moi dagi result lakpade internet ta karite heta phawna banina saklawna khamwang bani adana Manipur da leriba hana tawremiba test leriba machine singsida aikoi covid ni JN.1 ni natraga maga manaba XBB ni haibase khangdragasu covid lere haibde khanganeba covid anoba lae test kit anoba singa ra haibutu oi ba hoji makidi sima leijara adudagi aikoida masi tobinaba mi wale haitu ti kamdo wena hangbira aneba maramdi health services ki quite wabase health center masing di parang kaina leba doctor nurse technician se koita wabasi department na sonbagi mi hapto bainate Manipur government ki on the call Manipur government na magi mi hapagi policy sida yamna strict wehan ba adadagi interview to khotpu matam se yam changba sinani adu aikoi leijariba mi singse da Dr. Minar ki initiative tagi koi laboratory ki test to binaba technician kari se koi test to hai adu haraga Manipur da RT-PCR hariba khulai se test to na khulai se aikoi da district khudingi lei toimasung district ariba district leiti haraga moise kaigum maram khara dege fully operationalized tokte yam phajana work tawresidi rims amasung jenims ta phajana tawi moi nomada phajana tawbirate milising mari gi mathakta tawbang ambai capacity lei aduga lanaida babina amasung Caesar hospital da su tawbang ame maramatuna tangai phadana Manipur da surge ama thoe hairaga mama me da tawbute test ki thousand gre koi na changi khole haibagi awabadu mate handak leraroi aikoi nomata tangai padana sample singma tawse har so koi tawbanga me ayukta thousand giptuna nungkenda tum report phangmang mage capacity du mai koi da leijara aduna district wise yantora posisu koi
ꯑꯊꯨꯕ ꯃꯇꯝꯗ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕꯁꯤꯡꯁꯤꯁꯨ ꯊꯨꯅ ꯇꯧꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯊꯕꯛ ꯂꯧꯈꯠꯆꯔꯤ ꯆꯤꯡꯕ ꯐꯖꯅ ꯀꯥꯞꯄꯒ ꯄ꯭ꯔꯣꯇꯦꯛ ꯇꯧꯈ꯭ꯔꯦ ꯃꯥꯒꯤ ꯃꯁꯨ ꯑꯣꯏꯔꯤꯕ JN.1 ꯁꯦ ꯑꯁꯤꯁꯨ ꯃꯥꯅ ꯉꯥꯛꯊꯣꯛꯄ ꯉꯝꯃꯦꯕ ꯑꯗ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯑꯅꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯦꯁꯨ ꯍꯥꯏ ꯅꯥꯅꯤꯁꯨ ꯍꯥꯏ ꯁꯤ ꯀꯔꯤꯅꯣꯅ This is not a paradox. ꯉꯥꯛꯊꯣꯛꯀꯗꯧꯔꯤꯗꯤ ꯀꯩꯅꯣ ꯍꯥꯟꯅꯒꯤ ꯚꯦꯛꯁꯤꯟꯅ ꯇꯧꯔꯝꯃꯤꯁꯨ ꯊꯕꯥꯛꯀꯤ ꯃꯅꯨꯡ ꯌꯧꯅ ꯆꯪꯍꯟꯗꯕꯅꯦꯕ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯅꯦꯕ ꯊꯕꯥꯛꯀꯤ ꯃꯅꯨꯡ ꯌꯧꯅ ꯆꯪꯈ꯭ꯔꯒꯗꯤ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯀꯧꯗꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯊꯣꯔꯛꯇꯅ ꯍꯣꯁꯄꯤꯇꯥꯂꯥꯏꯖꯦꯁꯟ ꯇꯧꯕ ꯑꯣꯛꯁꯤꯖꯦꯟ ꯋꯥꯠꯄꯒꯤ ꯊꯕꯛꯁꯤ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯚꯦꯛꯁꯤꯟꯁꯤ ꯀꯥꯞꯄꯒꯗꯤ ꯃꯈꯥꯗ ꯆꯪꯕꯒꯤ ꯊꯕꯛꯁꯤ ꯌꯥꯝ ꯍꯟꯊꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ JN.1 ꯁꯤ ꯂꯥꯛꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯂꯥꯛ 50ꯁꯤꯒꯤ 90% ꯃꯨꯛꯇꯤ ꯃꯈꯥꯗ ꯇꯥꯔꯣꯏꯕ ꯚꯦꯛꯁꯤꯟꯁꯨ ꯀꯥꯞꯄꯕ ꯅꯦꯆꯔꯦꯜ ꯏꯝꯃ꯭ꯌꯨꯅꯤꯇꯤ ꯂꯩꯔꯗꯤ ꯁꯤꯅꯅꯦꯕ ꯋꯥꯔꯜ ꯄꯨꯝꯕꯗ ꯃꯤ 200ꯗ ꯑꯃꯈꯛ ꯍꯣꯁꯄꯤꯇꯥꯂꯥꯏꯖꯦꯁꯟ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯔꯤꯁꯤ ꯍꯥꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯁꯨ ꯊꯣꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯥꯟꯅ ꯀꯥꯞꯈ꯭ꯔꯤꯕ ꯁꯦꯀꯦꯟ ꯗꯣꯁ ꯐꯥꯎ ꯀꯥꯞꯄꯕ ꯃꯤꯁꯤꯡꯗꯤ ꯌꯥꯝ ꯐꯖꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯅꯤ ꯇꯧꯔꯤꯕꯁꯨꯡ ꯕꯨꯁꯇꯔ ꯗꯣꯁ ꯍꯥꯏꯕꯗꯣ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯀꯅꯦꯕ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯀꯦ ꯑꯗꯒꯤ ꯁꯤꯐꯥꯏ ꯖꯣꯏꯟ ꯇꯧꯕ ꯆꯠꯀꯦ ꯁꯤ ꯕꯨꯁꯇꯔ ꯗꯣꯁ ꯀꯥꯞꯀꯦꯅ ꯂꯥꯛꯑꯦ ꯕꯠ ꯑꯩꯃꯛꯅꯗꯤ ꯌꯥꯗꯦ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯕꯨꯁꯇꯔ ꯗꯣꯁ ꯑꯃ ꯀꯥꯞꯄꯒ ꯍꯦꯟꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯦꯕ ꯂꯩꯇꯦ ꯕꯨꯁꯇꯔ ꯗꯣꯁ ꯀꯥꯞꯄꯒꯗꯤ ꯅꯥꯇꯣꯟꯗ ꯍꯦꯟꯅ ꯆꯪꯉꯛꯑꯣꯏ ꯍꯥꯏꯕ ꯂꯩꯇꯦ ꯕꯨꯁꯇꯔ ꯗꯣꯁ ꯀꯥꯞꯄꯁꯨ ꯊꯕꯥꯛꯀꯤ ꯁꯤꯐꯥꯎꯗꯤ ꯑꯗꯨꯝ upper respiratory tract ꯀꯧꯋꯦ ꯁꯤꯐꯥꯎꯗꯤ ꯏꯟꯐꯦꯛ ꯇꯧꯅꯤ ꯃꯈꯥ ꯀꯨꯝꯃꯣꯏ ꯍꯥꯏꯕꯁꯤ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯚꯦꯛꯁꯤꯟꯗꯨ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯑꯦꯟꯇꯤꯕꯣꯗꯤ ꯃꯌꯥꯝ ꯄꯨꯊꯣꯛꯎꯔꯗꯤ ꯆꯨꯝꯗꯦ ꯃꯔꯝꯗꯤ ꯄ꯭ꯔꯦꯁꯅ ꯀꯔꯤꯅ ꯍꯦꯟꯅ ꯈꯪꯕꯤꯔꯨꯗꯨꯅꯦ ꯀꯣꯚꯤꯗꯀꯤ ꯚꯦꯛꯁꯤꯟꯁꯤ ꯌꯥꯝꯅ ꯀꯥꯞꯄ ꯑꯣꯏꯗꯦ ꯍꯥꯔꯠꯇ ꯏꯟꯗꯣꯊꯦꯂꯥꯏꯇꯤꯁ ꯍꯥꯏꯅ ꯏꯟꯗꯣꯊꯦꯂꯤꯌꯝꯁꯦ ꯑꯁꯤꯒꯤ ꯏꯟꯐꯦꯛꯁꯟ ꯊꯣꯛꯄ ꯌꯥꯏ ꯍꯥꯔꯠꯀꯤ ꯃꯐꯝ ꯈꯔꯗ ꯏꯟꯐ꯭ꯂꯦꯃꯦꯁꯟ ꯊꯣꯛꯏ ꯕ꯭ꯔꯦꯟꯗ ꯊꯣꯛꯑꯦꯕ ꯃꯥꯏꯅꯔꯗꯤ ꯃꯥꯏꯅꯔ ꯉꯥꯛꯇꯅꯤ ꯑꯗꯨꯒꯨꯝꯕꯗꯣ unnecessarily why should we invite aduna aina mayamda haijeningisi hojimak leiriba understanding gi level sida WHO ICMR Manipur gi IDSP rawi level dadi booster dose kapa thudukna darkar lite maram aduna vaccine watli watte haibaromda mipai bidana basima ai kan haijeninge si loiraba matungda aina muka lakshaningese pare Manipur dadi diabetes nauji hengalae BP ki patient hengalae kidney ki patient hengalae miron bi yame adu etardi mosi vulnerable group koragadi moida narakpa yai aduna moida naragadi matam amatada mayam nasalade nang kamai thingnagadi ge hairkaduine so asida aina mayam de ningsingjaningbase mamangайтadi oxygen se anabo amongi cylinder arumbudu pusalaga bed mayada thamna khotna cylinder makte lakna buta achoba awaba mu oikrineba oxygen je khoi marang kairam dabani adubo laibuk phobadagi Manipur da mafam kunga mapanda oxygen sungbe ai ko masi PSA hayko PSA plant si kunga mapan le adana singda tamda sohorda peripheral area da aikoi oxygen si hoi ngahaki chungbam duka darkar le percent group amale side koi mapande lowe oxygen je thau pusal ko do na tanki gari so on the pusal aga reservoir amada ising thada dong thadaraga cell tawra thamba adoga darkar le kanda degi oxygen lok thokpa haiba asisu Manipur da mafam mari le and 4 of them are working adagi akhoi oxygen cylinder kano to gane khoi khang mo jam yaure khang da su yaure ai ta hoi hoje khoi khangning is na ne aduna PSA LMO cylinder marang kaina le aduga yumda chatning da mi ayumda hospital da chatning da na yumda sum laying jage haibu le raga su help desk
ade noiram gi helpline number sing koi amuk hingan ba ayang hanche hingani aduda dum phimbira ga yani home da ayam bi yengi prithvi pumbana hoje research na haibu sigumana asa aina taksegre JN.1 se masi hane leirami singsiga kayam khenege haitu matang dai khitang haijige ko SARS-CoV-2 haibu virus se SARS-CoV-2 se thangjing malen lobiragadi magi tingkhang mayam pale be spike mayam ana Omicron hariba spike yauba COVID ki mahik se sigi variant oiba pirola hairisida mafam kuntra makting nati kungani ban da mutation masak hong khreba tingkhangi mawng do hong khreba aduna pirola se hana tingkhang dongna thangjing normal oina leiba matamda di body na line detect toram bodo pirola ta di khara hongdo khibadagi body sina detect to du matam changya pirola sidagi amuk hongai ba JN.1 hai sidi pirola ga yam khenade sequence ani khaktang khenai maram aduna Omicron ga yengadi ma kunthra mu khenare na logani adubu mabu hek onthora iba pirola ga yeng naragadi ani mu tang khenai sima adegiti ma se body ta changaya ko magi characteristic oiba feature se karino haibataradi hojik phawda thoidukna hanagi singduga khenaba leite hanagi leiriba incubation period haibadi mase changaga sign symptom amata yaudana body da numit nini dagina numit tarani marini phau leiba yabado adumaina adum lei pongwe leite numit mangani gi matungda mengonda longna bogi chang handagi budu maunta sudum handai numit tarani muk leragati masi everything clear oje aduna ahom leite sign symptom da su kok aide lai hok to ba aduga kok sikpa body khara thindokpa runny nose natonda man matin taba pi khara taba lokhuba thabak noi taba khanau mareng chakpa se dum tawe yamna henjin ba laina ate na ba me makha da kumdhagi ba matam da de masun pneumonia to tuna so hon ba wa ba khot pasi tawe aduna hane ga chapmane toyu masung kanagumba sigi JN.1 sibu nainaba scientist kharana tapi bade masidadi mamangai da tawhiba natonda manam phawda bido adu JN.1 sidadi khara toina thengnai haiba authority su yawe adu etardi natonda manam phawda base kamai mu togebu naton phundana manam phawda naton phunba allergy tawba naton phunba lo ategi taw kumatamda manam phawda bududi phawdreda adu nataba naton di yang free flow ba matamda manam phawda base masi tawi hai masi phawda bugal loina na mahau khangbada khaji mahau thaiba hai do adu gumba tawi hai adu mapu masi yamna establish tawraba research housing de thorpati nati aina sum kainogi Singapore Russia Europe direction pa yaugani aduna masi severity da handai adadagi severity aidi hospitalization to budati handai dangsu sandokan bai chang sai research na haibi do sandokan bai chang de angak ko phangna sando e haibadi masina ne hanna lejerami ba mapa mapu oriba koige covid ki mahik singdo adudagi di 86% chance of growth advantage hai haibadi mase aiko mi chama de ne mase pha longna maga thangnaruba matamda 80-60
ꯃꯉꯣꯟꯗ ꯆꯪꯉꯛ ꯃꯤꯁꯤꯡꯗꯨꯗ ꯃꯍꯤꯛꯇꯨ ꯆꯪꯕ ꯆꯪꯉꯒ ꯅꯥꯔꯛꯄ ꯅꯥꯔꯛꯇꯕꯅ ꯑꯃꯅꯤꯗꯅ ꯁꯟꯗꯣꯛꯄ ꯉꯝꯃꯦꯕ ꯍꯥꯟꯅꯒꯤ ꯑꯇꯩꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ 오미크론드라디 53무ꯛꯇꯅꯤ ꯑꯗꯨꯅ 하이닝이디 더블 타임스 양나 선독ꯄ ꯉꯝꯃꯦꯕ ꯑꯗꯨꯅ ꯉꯁꯥꯏ ꯄ꯭ꯔꯦꯁꯅ ꯍꯥꯏꯕꯤꯔꯛꯏꯗꯣ 양나 선도ꯔꯛꯇꯅ ꯑꯩꯈꯣꯏꯅ ꯊꯤꯡꯕ ꯉꯝꯍꯧꯗ꯭ꯔꯒꯗꯤ ꯗꯥꯏꯕꯦꯇꯤꯛꯁꯤꯡꯗ ꯀꯤꯗꯅꯤ ꯄꯦꯁꯦꯟꯁꯤꯡꯗ HIV ꯒꯤ ꯄꯦꯁꯦꯟꯗ ꯍꯦꯞꯁꯤꯒꯤ ꯄꯦꯁꯦꯟꯗ ꯀꯔꯤꯗ ꯁꯣꯛꯎꯔꯕꯣꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯑꯗꯨꯝ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯃꯗꯤ ꯆꯨꯝꯃꯦ ꯑꯗꯨꯅ severity hantai tamusung infectiousness sidi yamnu wange ado India tadi aina ja 86% growth advantage le habse India tadi numit kun nga mapanda 52% hengat le numit kun mapanda chamo wer masina chamo ga yangkai ni thoi thorpunga me aduna masi koi yamna infectious oi hana robi ga ni aduna ngasai mo haibiri to kari kari tawudage haida hana kuna tawkiba covid appropriate behavior to adu maksatagi ni aikoi yarimakai social distancing tawgani yarimakai kai crowd avoid tawnabo hotnagani mask upigani tawudadi mask se phibam khara faragati N95 mask tawbibada yam kanagani tegi cup ticket aidana ko tawbigani rumal gumbana kummaga lokhubiba haibu lumandu phram kanbidana thupchalaga phulkaw ta mo habiba adu khudong chadragana elbow da lokhubiba asigumba tum tawbigani adudagi akoina masi mayam haijaraga mayam dadi anobane na kidobane na akoi IEC information education and these things to be communicated to the public say koi tawjarani akoi du bi sem sabon official clearance khatang aijawani aduna ai hoje phawta tawgadaba team adagi Manipur na kadaita risk threat se kadaita lakpoge aduka kaya yamna prepared tore test tona ba layeng na ba adagi public ta kari tawni haibasi mate ai thamjare press na kayumba hangbining